Kuki militant sing na ngasisu nouna bom Yaona Nongmei round kaya Sugnu Amadi Tangjeng da kaptharakpadagi khul ngakpa Meeoi ani Asok Apan Nangkhre hairi. Thaudok asi ngasi ayuk pung taramuk tabada Manipur river ge nongchup thangbada maitai sing na leiramba kumbi AC ge napat amadi Tangjeng ahlup khul ga hek thangnana leiriba Churuchanpur district ki manung chanba laisant amadi lailoi fairom dagi sakti leiraba bom kaplakpadagi thokibani hairi. Sugnu Amadi Tangjeng Maikai dagi khun ngakpa singnasu khut handuna chaurakna minute kunthra rom ngaihak kanaraga khut thoknaki hairi. Thaudok aduda nongmaina panbadagi soklaba khun ngakpa Meeoi ani adu Kaksingi Jivan Hospital da pukhatkre. Asokpa amagi fibam ubadagi Imphal gi hospital amada pukhatkre hairi. Thaudok thokfam da Kaksing district police ki makok thongba singsu sangsinduna micham miyam Asok Apan asoi angam thoktanaba ngaksen ba hokre. Nakalamaromda da Kuki militant sing na kumbi police station gi manung chana leiba Pombikhok amadi Chandon Pokpi dasu ngasi ayuk pung 13 makhairom tabada chaurakna kilometer amamuktang lapna leiba Churuchanpur district ki manung chana leiba Kwantabirom dasu nongmei round 10 kapsilakre hairi. Adubu Thaudok adudadi Asok Apandi yaukidre hairi.